ꯑꯩꯒꯤ ꯐꯣꯟꯁꯦ ꯃꯦꯃꯣꯔꯤꯁꯦ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯔꯕꯅꯤꯅ ꯅꯍꯥꯟꯁꯦ ꯃꯇꯣꯝꯅ ꯃꯨꯠꯇꯅ ꯂꯩꯔꯝꯃꯕ 난 놈매는 그래 깝쳐디가. ꯍꯥ 그나 하이는 놈매가 깝게도. ꯀꯥꯞꯄꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯏꯃꯥ ꯚꯤꯗꯤꯑꯣ ꯃꯨꯠꯂꯝꯃꯦ ꯍꯥꯏꯕꯅꯤꯗ 어 ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯗ꯭ꯔꯦꯕ 비디오 넘버. 비디오 넘버 야들이. ꯑꯗꯨꯅ ꯍꯧꯅ ꯍꯧꯅ ꯉꯥꯡꯉꯣꯕ ꯋꯥꯗꯣ 야 ꯑꯧꯒ ꯅꯪ ꯃꯅꯤꯡꯗ ꯈꯤꯇꯪ ꯍꯟꯗꯣꯛꯀꯣ ꯑꯁꯣꯝ ꯅꯥꯀꯟ 뭐도. ꯑꯩꯈꯣꯏ ꯑꯕꯨꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯍꯥꯏꯗꯤ ꯅꯨꯡꯊꯤꯟꯒꯤ ꯀꯩꯀꯩ ꯄꯤꯖꯔꯤꯅꯤ ꯃꯩꯗ ꯁꯤꯔ ꯁꯤꯃ ꯊꯥꯜꯂꯛꯀꯦ ꯈꯔ ꯉꯥꯜꯂꯦ 나와요. ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯐꯖ ꯐꯖ ꯆꯥꯁꯜꯂꯨꯀꯣ 짜라게. 하we. 의자 둬. 일단 더. 응. 짜게. 자, 자. 아우. 하we. ꯑꯥꯎ ꯁꯤꯒꯤ ꯐꯣꯟꯁꯤꯃ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯅ ꯑꯣꯝ ꯅꯃ ꯁꯤꯕꯥꯏꯒꯤ ꯏꯁꯩ ꯊꯥꯕꯤꯕꯅꯦꯕ ꯁꯤꯃ ꯑꯃꯨꯛ ꯆꯥꯔꯖ ꯇꯧꯔꯤꯒꯦ ꯌꯥꯎꯗ꯭ꯔꯦ ꯕꯦꯇ꯭ꯔꯤꯁꯦ 자토. 응. 유자토에나. 이동 ตุ้. 그래 봐. 유자블로에나. 짜버려라 똥봐. 이동 ตุ้. 그래 똥. 파트라드나. 만. 그러니까 너. 응. 똥님거나 지도래. ตุ้닝문 시도라. 지도래. 시자토 어디 시 북탈라디나. ตุ้문. 똥하게. 나와 똥마시. ตุ้마시 ตุ้마시. 똥마시 나오. 시 인블로에 시자를 ตุ้시. 아마 땅에 아니 자톡시. 아니 짜봐. 아니 짜로. 아니 자. 아마 갔던 짜게. 아니. 아마 갔던. only two. only two. 22. 22. 23. 들어. one day 하러. 1, 2, 3, 4, 5, 6, 7, 8. 대만가. 대만가라. 나인 와담아봐 nine what me. 만지 하루나 뭐 아주 랑뭐 해야 되미. 아이기 운동금. 운동 그래. 아주 흔도보도 민군다 많이 랑뭐 해야 돼 하면 사. 랑더디. 그이는 민루카 또는 뭐 패티 민군다. 라인 차원이는. 처음 거다. 예, 기드로 라이. 거의 라이티. 기드로. 라이티. 라이도 기드로. 라이티 같은 짜로. 진도 뭐. 아, 내용 작어. 작할 때문에 이 시리즈 뭐 작할 때문에 이 나 오늘 시대 봐. 아니 시대. 아니 아니 아마디 야. 따라방. 응. 따라방. 따라망아. 그래. 응. 야비요. 해야 돼? 그 야디 봐. 해도 그래야 돼. 탕보. 응. 탕보. 그래도 그냥 당나. 짜게도. 이 탕자 돼봐. 탕자데. 아이씨. 나 하오게가. 탕좀 하오브라. 하오게. เนี่ยมาพุ่มมันด้วยครับอ่ะ 응. ใช่โคเจเขาจะการที่เฮาแต่เนี่ยด้วยกับมอมุสีแล้วก็ที่ทิวได้พังเดนะ 응. หาในกินนุ่งชับเขาด้วยนี่แล้วก็จะจบดูบุตรมาซาจินเห็นใจเถอะนะ ใช่ 나도 아부 안 많이 떠고 자토 오고 자토 아주 비자가 너무 야드 사이 보치드냐 야드 사이 보치 미어 비자 뭐뭐 응 뭐뭐 아구네 구 아우 나도 하게 되고 비 그것들이 자토 남만 시죠 자토 자 너 그것들 자토 ไทยมามังแต่เนี่ย 아 잘못 망하게 ฮานูบีมันเลยระเบียบอะ 원래ฮานูบีเดทบักสุบยังกันบัจัดไว้เด้ 얼마 อันนั้นนงมันดีมาสิพะมุงแต่ฮิปตันอะไรแบบสิตาเนี่ยฮานูบีจะมีมาสุนไปอะไรบัจัดไว้เด้ อะไร apo kadi saningi haiye isu sa la poi saningi ne haiye ada ima di saning dra 짜닝 ha 아이 짜닝들이 saning dra 짜닝들 wala poi chagi haiye ma bokto na 아 masuduna ne om bijaba 비제가 봐 bijagre 비제가 봐 hao ba sa lai ma 맞아 하오브라 하오에 하오야 짜 응 난디 짜로다 이 저저저니 농당 용 다시 접대 하 스페셜 라인 농 지엘루니 뭐사자 끝나라 보기 미라이 아파 미라이 파워다이로 응 나 파워 나 그래 응 파워다 봐 파이 파이야 응 파트 고 파트빈 마네 파트빈 좀해 가츠비 아 두지야 돼 야데 아 눈에 또 봐요 또 kana ba ante yong gi wali sa sa mu ko mi mana ante yong gi ma 일공에 to ko gi ante yong gi 일공에 봐 미콩자 미라이 자자도 미라이 일공에 아 자자도 아 자자도 자자도 오늘 잘했죠 오늘 사게 오늘 사게 진짜 도가 미콩이 불라이 자자도 불라이 미래 붓 붓라 응 뭐 이제라 이제도
기대 진짜 토도 또 기대 온통 기봐 하 온통 기야 기야 그만 기는 하가 아스 아두야 돼 아두 또 그나 또 타이 망드네 미 먹고 범래 미 맞아 마 라포이 잡은 갈리 마지 마사임 솔람이 라포이 잡은다기 되네 라포이 잡은다기 мя면 갈리 아두야 돼보 가서 아 진짜 보이 아두 라포이도 갑자기 넣어도 어떻게 가나 이게 잘 가서 짜게라 왜 자to 짜게라 아두 자to 짜르디 짜래 엄마가 일로 와라 이렇게 진집에 똑같아 너 밀라이 함도 밀라이 미라고 그날 미나 두 그나노 콘디 하 그나노 콘디 까리 그나노 칸데 랑 오 칸데 칸데 나오네 나 그나노 나오네 너 들어가 câu 고시 câu 또 회의도 잼 땅알 아 머리 네 지금 감사합니다 빨리 집에 자 제가 좀 아너 제제 패스 진노 티비 야야 또 진노 티비나 나이 사거니 두kaan là lang siya tôi đâu tâm trí chưa ra rồi nó ngoài rồi nó học tra ba 필요 에 필요 nó có tôi sang nó học bữa học wash wash nhà à mà cái tâm mà cái à tâm mà cái tum 친나에 미국에서 masih 강의 강의브라 강화로 해봐 할로실라 강아로다 시드라 나 거기다 câu 이제 뭐랑 봐야 두시야. 뭐랑 봐야 뭐랑 봐야 도기야니지. 좀 자세요. khôi biam lại 거기 đúng sao 강으로 이놈자 아 거기 강으로 강대 mà khai lại cái hidam kia 마카롱기 히당기 먹게 모두 hidam kia 난 지라이로 시간이 해주라 나가 줄라 남제나 상고하마 보라 이놈자기 자 탐나봐 상고 안 타는 애들 mà 아워서 đúng xì 아이디어 또 시타바게 또다 못한 안가가 로라라라 탁나봐 이놈 떠나기 탔나봐노 이놈자기 로라로아봐 아이는 탔나봐 마네 시드라 thế là có câu được 안가 나이디 강나가 소리 되게 많아 mamangdadi phamamine base yung phamdra mangom phamamine ba mangzai dadi koi la ko do 헐 마반 파묵이 이놈자 마반 레이로 마반 레이로 yam chai 남잔 버지 chai 그러니까 한마연이 타이지 망원 거니 망원다 mangwon da phangge 망원다 방게 망원다 cái chango 망원다 망원다 cây thùng nó cái anh muốn đầu tiên chưa thôi mà đi nó gặp má cái ai ne halu be do ma le gì cây nó bà chứ 강동아 cái nó tụi nó trồng mà sao ba của tôi 뭐뭐도 nó không tàn hay rồi cứ như bà này mà xuống mày này sẽ bà cả nó đi sẽ cây nó đút đút lại cây nó làm sao vậy 타로 타로산 자 가이데 목살 내 거이 자라기라 자라 자카레 자카바 뜸이냐 봐 뜸이 뜸마시다 이마 아 hꯧji mayam am lam bado khang hu ro 오 kana kana no khang bro do 칸데
ꯍꯤꯗꯥꯡꯒꯤꯅꯦ ꯇꯝꯐꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯃꯥꯕꯣꯛ ꯇꯝꯐꯥꯏ ꯃꯃꯧ ꯅꯨꯄꯤ ꯑꯗꯒꯤ ꯃꯥꯕꯣꯛ ꯀꯩꯅꯣꯗꯣ ꯄꯥꯕꯨꯡ ꯀꯟꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯒꯤ ꯃꯁꯨ ꯃꯌꯥꯝꯅꯦ ꯂꯥꯛꯏꯗꯣ ꯀꯩꯗꯧꯕ ꯂꯥꯛꯏꯕ 이마 라이기 떠돌이바 하행 humni 반바다 하행 hangsit humni 반바도 hoi tampha lai rembigi chalung katpane ꯍꯣꯏ adugi laiba de imasu una laiba ꯑꯩꯁꯨ ꯂꯥꯛꯏ 상공 wa yam pore ꯀꯕꯣꯛ ꯀꯌꯥꯝ 상곰 ꯁꯪꯒꯣ ꯌꯥꯝ ꯄꯣ imagi 상곰 탁나나바 pore ꯊꯥꯁꯤꯔꯥ noi loi nungairo ta hai go se ꯊꯥꯁꯤꯔꯣ 타adam ꯊꯥꯁꯤꯔꯥ bye bye to rose ai to chalage ꯂꯣꯏꯁꯜꯂꯣ bye bye ꯕꯥꯏ ꯕꯥꯏ ꯁꯤꯅꯦꯃꯥ ꯑꯩꯈꯣꯏ ꯃꯥꯅ ꯁꯤꯅꯦꯃꯥ ꯂꯥꯛꯑꯦ ꯃꯌꯥꯝꯁꯤꯡꯗ ꯐꯨꯜꯂꯗ ꯅꯝꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯃꯌꯥꯝ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯗꯗꯥ ꯌꯥꯝ ꯁꯥꯎꯔꯝꯅꯤꯀꯣ ꯍꯟꯗꯛ ꯂꯥꯛꯇꯕ ꯃꯊꯪ ꯀꯅꯥꯝ ꯍꯥꯏꯔꯣꯏꯌꯦ ꯑꯩꯈꯣꯏꯗꯤ ꯀꯟꯗꯤꯁꯟꯅꯗꯤ ꯀꯣꯏ ꯆꯦꯃꯨꯗꯦ ꯈꯪꯉꯦ ꯏꯊꯟꯗꯕꯅꯦ ꯏꯊꯟꯗꯕꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯀꯥꯟꯗ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯕꯅꯦꯕ ꯑꯗ ꯃꯥ ꯃꯈꯣꯡꯗꯨꯅꯅꯦ ꯐꯝꯕ ꯈꯣꯠꯄ ꯁꯅꯥ ꯇꯧꯕꯗꯤꯀꯣ ꯉꯟꯅ ꯂꯥꯛꯀꯗꯣꯏ ꯃꯥꯗꯤꯀꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥ ꯑꯗꯨꯝ ꯌꯥꯎꯔꯗꯣꯏꯅꯤ ꯄꯥꯕꯨꯡ ꯍꯣꯏ ꯂꯩꯔꯤꯀꯥꯟꯗꯁꯨꯅꯦ ꯄꯥꯕꯨꯡꯗꯤꯀꯣ ꯄꯥꯕꯨꯡ ꯄꯨꯕꯁꯤ ꯃꯥꯏꯕꯤꯁꯤ ꯃꯣꯏ ꯆꯥꯔꯤꯗ ꯈꯪꯗꯦꯗ ꯖꯥꯖꯥꯅꯤ ꯃꯥ ꯇꯧꯔꯤꯁꯤ ꯍꯩꯉꯥꯡꯒꯤ ꯃꯣꯏꯗꯨ ꯑꯩꯈꯣꯏ ꯉꯝꯄꯣꯠꯇꯦꯗ ꯃꯥꯏꯗꯨꯗꯤ ꯃꯥꯅꯦ ꯑꯍꯤꯡꯗꯒ ꯊꯤꯜꯂꯦ ꯁꯥꯇ꯭ꯔ ꯁꯥꯕꯁꯦ ꯍꯩꯇꯦꯕ ꯑꯩꯈꯣꯏ ꯃꯇꯝꯗ ꯍꯩꯇꯦꯕ ꯁꯪꯒꯣꯝꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯌꯥꯝ ꯗꯔꯀꯥꯔꯅꯤꯀꯣ ꯏꯟꯁꯤꯌꯣꯔꯒ ꯌꯥꯜꯂ ꯊꯛꯇꯣꯏꯅꯦ ꯃꯤ ꯃꯌꯥꯝꯅ ꯄꯨꯔꯛꯑꯝꯃꯤꯅꯦ ꯏꯁꯩ ꯊꯥꯔꯕꯅꯤꯅ ꯃꯈꯣꯟꯗꯤ ꯊꯥꯕ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯃꯥ ꯏꯅꯦ ꯕꯤꯃꯣꯜꯂꯥ ꯏꯅꯦ ꯕꯥꯔꯨꯅꯤ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯁꯤ ꯏꯁꯩꯁꯤꯅꯗꯤ ꯊꯥꯕꯗꯤ ꯌꯥꯔꯣꯏꯗꯣꯏꯕ ꯃꯈꯣꯟ ꯍꯥꯞꯄꯣꯏꯗꯣꯏꯅꯦ ꯈꯪꯕ꯭ꯔꯣ ꯇꯝꯐꯥ ꯂꯩꯃꯗꯣ ꯈꯣꯏꯔꯝꯃꯣꯟꯁꯤ ꯂꯥꯛꯑꯣ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏꯗꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯁꯦ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯗꯩ ꯇꯧꯔꯤꯅꯦ ꯑꯗꯣ ꯏꯅꯦ ꯂꯧꯊꯣꯛꯀꯦ ꯂꯥꯛꯏꯅꯦ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯑꯗꯨꯒ ꯑꯗꯩꯗꯤ ꯐꯗꯅ ꯀꯣꯏꯆꯠ ꯆꯠꯂꯅꯤ ꯏꯅꯦꯁꯨ ꯕꯖꯥꯔꯗꯒ ꯂꯥꯛꯑꯅꯤꯗꯅꯀꯣ ꯅꯨꯡꯉꯥꯏꯌꯦ ꯏꯅꯦ ꯀꯜꯂꯤꯉꯩꯗ ꯂꯥꯏ ꯁꯨꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯃꯊꯦꯜꯁꯦ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯔꯧ ꯊꯣꯡꯕꯗꯤ ꯍꯥꯄꯛꯇ꯭ꯔꯤ ꯁꯔꯦꯡ ꯊꯣꯡꯕ ꯑꯆꯥꯔ ꯀꯥꯡꯍꯧ ꯁꯧꯒ꯭ꯔꯥꯏ ꯊꯣꯡꯕ ꯃꯥꯏꯕꯦꯝꯃ ꯈꯪꯉꯥꯁꯦ ꯏꯃꯥ ꯀꯧꯔꯛꯏꯁꯦ ꯈꯪꯉꯥꯁꯦ ꯑꯩꯉꯣꯟꯗ ꯐꯖꯅ ꯀꯧꯔꯛꯑꯦ ꯑꯗꯨꯒ ꯄꯩꯁꯥ ꯑꯆꯣꯏꯕ ꯈꯛꯇ ꯄꯤꯕꯤꯌꯣꯌꯦ ꯀꯩꯒꯤꯅꯣ ꯄꯩꯁꯥ ꯑꯆꯣꯏꯕ ꯄꯤꯕꯤꯌꯣ ꯍꯥꯏꯔꯤꯕꯣ ꯀꯅꯥ ꯍꯥꯏꯅꯣ 이마는 ꯍꯧꯖꯤꯛꯇ ꯍꯥꯏꯗꯣ ꯄꯩꯁꯥ ꯑꯆꯣꯏꯕ ꯈꯔ ꯄꯤꯕꯤꯌꯣ ꯍꯥꯏꯗꯣ ꯀꯩꯗꯧꯅꯕꯅꯣꯕ ꯐꯗ ꯀꯗꯥꯏ ꯆꯠꯀꯦ ꯇꯧꯕꯅꯣꯕ ꯄꯩꯁꯥ ꯑꯆꯣꯏꯕ ꯄꯨꯔꯒ ꯀꯩꯁꯨ ꯆꯠꯂꯣꯏ ꯈꯪꯗꯦ ꯀꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯍꯥꯏꯅꯤ ꯕꯤꯅꯥꯄꯣꯟ ꯆꯠꯀꯦ ꯇꯧꯕꯅꯦꯌꯦ ꯄꯩꯁꯥ ꯑꯆꯣꯏꯕ ꯈꯤꯇ ꯄꯤꯕꯤꯌꯣꯌꯦ ꯃꯩ ꯊꯥꯜꯂꯛꯀꯦꯀꯣ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯑꯣ ꯄꯩꯁꯥ ꯑꯆꯣꯏꯕꯗꯣ ꯀꯩꯗꯧꯗꯣꯏꯅꯣꯕ ꯂꯥꯏꯒꯤ ꯁꯅꯥ ꯀꯔꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣꯏꯕ ꯂꯥꯏꯒꯤ ꯁꯅꯥ ꯃꯆꯥ ꯃꯥꯅꯦ ꯑꯗꯨꯝ ꯀꯥꯎꯏꯗ ꯃꯇꯦꯛ ꯏꯃꯥ ꯈꯔ ꯀꯧꯔꯛ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯁꯦ ꯇꯨꯝꯅꯤꯡꯉꯕꯣ ꯇꯨꯝꯃꯣ ꯇꯨꯝꯃꯒꯦ ꯇꯨꯝꯃꯣ ꯗꯤꯁꯇꯔꯕ ꯇꯧꯕꯤꯔꯔꯣꯏ ꯇꯨꯝꯅꯤꯡꯉꯦ ꯍꯣꯏ ꯇꯨꯝꯃꯣ ꯇꯨꯝꯃꯒꯦꯀꯣ ꯇꯨꯝꯃꯒꯦ ꯂꯩꯕꯥꯛꯁꯦ ꯅꯍꯥꯟ ꯂꯥꯏꯒꯤ ꯇꯧꯕꯗꯨꯗ ꯄꯩꯔꯒ ꯂꯩꯕꯗꯣ ꯁꯟꯗꯣꯛꯑꯒ ꯊꯝꯕꯅꯦꯕ ꯂꯣꯏ ꯀꯥꯟꯁꯤꯜ ꯂꯩꯔꯝꯃꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯇꯧꯈꯥꯏꯕꯤꯗ꯭ꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯊꯕꯛꯁꯨ ꯂꯣꯏ ꯁꯤꯟꯅꯕꯅꯤ나 ꯃꯣꯏꯗ ꯑꯃꯨꯛ ꯁꯤ ꯇꯧꯍꯜꯂꯗꯤ ꯂꯣꯏꯅꯃꯛ ꯀꯨꯏꯅ ꯆꯪꯉꯅꯤꯗꯅ ꯑꯗꯩꯗ ꯑꯩꯅ ꯈꯔ ꯇꯧꯈꯥꯏꯕ ꯍꯧꯔꯦ ꯑꯗꯣ ꯍꯣꯟꯕꯨꯗꯤ ꯃꯣꯏꯅ ꯍꯣꯜꯂꯅꯤ ꯑꯩꯒꯤꯗꯤ ꯌꯥꯅꯤ ꯁꯤ ꯃꯉꯥꯏꯔꯦ ꯃꯕꯥꯅꯤꯅ ꯍꯣꯟꯖꯟꯕꯤꯔꯦ ꯊꯕꯛꯁꯤ ꯌꯥꯎꯅꯤꯡꯕ꯭ꯔꯥ ꯃꯕꯥꯅꯤꯁꯨ ꯑꯩꯈꯣই ꯂꯤꯖꯟꯒ ꯒꯨꯒꯅ ꯇꯧꯕꯤꯔꯦ ꯑꯁ ꯑꯩꯒꯤꯗꯤ ꯈꯨꯠꯀꯁꯦ ꯂꯣꯏꯔꯦ ꯅꯥꯕꯅ ꯁꯤꯔꯦ ꯄꯩꯁꯥꯒ ꯇꯥꯁꯟꯕ ꯌꯥꯗ꯭ꯔꯦ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯁꯦ ꯏꯁꯤꯡ ꯆꯥꯎꯕꯗ ꯂꯣꯏ ꯀꯨꯊꯈ꯭ꯔꯤꯅꯦꯕ ꯑꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ
ꯃꯔꯨ ꯑꯣꯏꯅ ꯑꯩꯗꯤꯅꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤꯒꯤ ꯐꯩꯔꯦꯟꯁꯦ ꯑꯁꯤ ꯀꯥꯟꯕ ꯉꯝꯗꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯆꯠꯄꯗꯤ ꯌꯥꯝ ꯇꯣꯏꯅ ꯆꯠꯇꯦ ꯁꯣꯝꯗꯗꯤ ꯁꯤ ꯄꯔꯦꯡ ꯑꯃ ꯋꯥꯡꯅ ꯊꯣꯡꯒꯠꯀꯦ ꯇꯧꯕꯅꯦ ꯑꯒꯨ ꯍꯣꯏ ꯂꯤꯖꯨꯟ ꯍꯣꯏ ꯇꯥꯇꯣꯟ ꯗꯗꯥ ꯃꯣꯏꯔꯣꯝꯒꯤ ꯆꯠꯄꯒꯤ ꯂꯝꯕꯤꯅꯤꯅ ꯁꯤ ꯃꯇꯦꯛꯁꯤꯗ ꯁꯤꯁꯦ ꯈꯔ ꯊꯣꯡꯒꯠꯇ꯭ꯔꯗꯤ ꯅꯦꯝꯃꯦ ꯑꯗꯨꯒ ꯆꯠꯂꯗꯤ ꯃꯤ ꯑꯃꯕꯨꯗꯤ ꯑꯗꯨꯝ ꯁꯝꯃꯒ ꯆꯠꯂꯦꯕ ꯈꯤꯇꯪ ꯋꯥꯡꯖꯔꯒꯗꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯆꯠꯆꯔꯒ ꯌꯥꯏꯗꯅ ꯁꯤ ꯂꯣꯏ ꯅꯦꯝꯊꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯄꯣꯠ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯀꯩꯀꯥ ꯑꯗꯨꯝ ꯆꯠꯂꯤꯗꯅ ꯆꯠꯄꯅꯤꯅ ꯂꯣꯏ ꯅꯦꯝꯊꯟꯈ꯭ꯔꯦ ꯃꯇꯣꯟ ꯃꯥꯏꯁꯦ ꯃꯇꯣꯟ ꯃꯥꯏꯁꯦ ꯑꯗꯨꯝ ꯈꯔ ꯋꯥꯡꯍꯜꯂꯝꯃꯣ ꯀꯩꯒꯤꯅꯣꯗ ꯑꯩꯅ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯥꯜꯂ ꯆꯠꯄꯗꯣ ꯐꯩꯔꯦꯟꯗꯣ ꯑꯗ ꯉꯝꯗꯦꯕ ꯆꯠꯄꯗꯣ ꯅꯦꯝꯁꯨ ꯅꯦꯝꯖꯟꯈꯤꯅꯤꯗꯅ ꯊꯣꯡ ꯍꯥꯡꯕꯗꯨꯒꯤ ꯀꯩꯅꯣꯗ ꯆꯥꯡ ꯑꯃ ꯊꯅꯝꯃꯣ ꯑꯗꯨ ꯋꯥꯖꯔꯤꯅꯤ ꯏꯌꯥꯁꯤꯡꯁꯦ ꯃꯕꯣꯛꯀꯤ ꯑꯃꯨꯛ ꯇꯧ ꯊꯕꯛ ꯆꯠꯊꯣꯛꯅꯕ ꯑꯃꯨꯛ ꯍꯣꯠꯅ ꯌꯨꯝꯒꯤꯁꯨ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯇꯧꯗ ꯌꯥꯗꯦꯗꯅ ꯂꯩꯕꯥꯛꯁꯦ ꯋꯥꯡꯅ ꯊꯣꯡꯒꯠꯂꯦ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏꯅ ꯁꯨꯃꯥꯏꯅ ꯊꯣꯡꯒꯠꯂꯗꯤꯀꯣ ꯁꯤꯠ ꯅꯥꯜꯂꯛꯅꯕ ꯍꯥꯏꯅ ꯑꯩꯅ ꯂꯩꯕꯥꯛ ꯃꯊꯛꯇ ꯆꯠꯂꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯕꯣꯔꯥ ꯑꯗꯒꯤ ꯐꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯃꯟꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯥꯖꯤꯜꯂꯒ ꯈꯔ ꯆꯠꯄ ꯍꯧꯔꯦ ꯑꯗꯣ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯟꯒꯦ ꯂꯩꯕꯥꯛꯁꯦ ꯀꯩꯅꯣ ꯇꯧꯈꯤꯅꯕ ꯂꯩꯁꯥ ꯑꯣꯏꯈꯤꯅꯕꯅ ꯉꯁꯤꯗꯤ ꯀꯣꯡꯒ꯭ꯔꯦꯡ ꯀꯥꯡꯍꯧ ꯉꯧꯒꯦꯅ ꯇꯧꯔꯤꯅꯦ ꯁꯤꯒꯤ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯑꯕꯦꯝ ꯍꯣꯏꯅ ꯃꯣꯏꯔꯥꯡ ꯆꯠꯄꯗ ꯂꯩꯔꯛꯄꯅꯦꯕ ꯃꯣꯏꯔꯥꯡꯗꯅꯕꯨ ꯍꯦꯟꯅ ꯍꯣꯡꯉꯤꯗ ꯃꯍꯥꯎꯗꯤ ꯈꯪꯗꯦꯀꯣ ꯆꯥꯝꯊꯣꯛꯑꯦ ꯐꯨꯠꯇꯣꯛꯑꯒꯦ ꯇꯧꯅꯤ ꯐꯨꯠꯂꯒ ꯁꯦꯝꯃꯒ ꯊꯝꯖꯤꯜꯂꯒꯦ ꯉꯜꯂꯤꯉꯩꯁꯤꯗ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯥꯡꯍꯧ ꯉꯧꯅꯕ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯌꯥꯝ ꯆꯥꯕ ꯐꯩ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯐꯖꯅ ꯐꯨꯠꯇꯣꯛꯄꯤꯔꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯌꯥꯗꯣ ꯀꯥꯊꯣꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯨꯜꯂ ꯄꯣꯠꯅꯤꯗ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯁꯤꯒ 4ꯔꯛ ꯁꯨꯗꯣꯏꯅꯦ ꯆꯥꯝꯕꯁꯦ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯈꯨꯠꯅ ꯃꯦꯠꯇꯅ ꯅꯥꯟꯗꯅ ꯂꯣꯏ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯂꯅꯤ ꯑꯗꯨꯗ ꯑꯃꯨꯛ 1-2ꯔꯛ ꯆꯥꯝꯃ ꯂꯣꯏꯔꯦ ꯀꯣꯡꯒ꯭ꯔꯦꯡ ꯀꯥꯡꯍꯧꯅꯤ ꯐꯖꯔꯦ ꯀꯣꯡꯒ꯭ꯔꯦꯡ ꯌꯥꯝꯕ ꯅꯠꯇꯦꯗ KG 2 ꯈꯛꯇꯅꯤ ꯍꯋꯥꯏꯗ꯭ꯔꯥꯛꯅꯦ ꯑꯂꯨꯅꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯨ ꯍꯥꯞꯆꯜꯂꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯅ ꯑꯣꯏꯅ ꯉꯧꯔꯦ ꯁꯤꯅ ꯅꯨꯡꯁꯤꯗꯥꯛꯁꯦ ꯂꯣꯏꯅꯃꯛ ꯊꯥꯛꯆꯜꯂꯅꯤ ꯑꯗꯨꯒ ꯃꯅꯝ ꯅꯨꯡꯁꯤꯔꯒ ꯍꯥꯎꯋꯦꯅ ꯅꯨꯡꯁꯤꯗꯥꯛ ꯊꯥꯛꯄꯁꯦ